Lakhipur online puthok saba me gitang kuntra nongmaijing nimit ki Khomjinba Pao tabirasi. Ahan bada maroi Pao. Kalain police na ngarang nisagi potlam puthok pusin toba mioi ani phare metric porikha loidri phawba class 11 ge admission laudana ba Assam gi education department na khangan khre. Ibudo pakhang ba chenghong bagi thorom ga mari leinana wasak pare han bagi thorom su pangthokre. Assam da Aadhaar enrollment center sing makhata na lagliba June gitang mga phawba thingzin kre. COVID-19 nagi ngakthok na ba binakandi GP office amadi akoiba da hida kapthokre. Lakhipur na konma mafam sing na ngarang chathakiba COVID changyeng da miyoi nifu mari COVID positive oiba thangnare. Amasung Assam da ngarang nauna miyoi lising manga ga chatru ka tara homdoi COVID ki anuba case thangnakre. Laichat asina ngarang miyoi humputara tret sikiba kaloinana sikiba gi apunma masing lising hong ga chani ga nifu manga sukre. Hauzik mapungoi ba pau tabirase. Kalain police ki incharge Somorjyoti Rai na luchingba kangbo amana ngarang nisagi potlam puthok pusin tauba thabak ta chenaba miyoi ani phakre. Tomozit Ali amasung Aksar Ali koba miyoi ani asi Kalain gi manung chanbada leiba Lakhipur part 1 da nisagi potlam sing yonba lakle haiba aronba pau phangbadagi police ki miyoi singna makhoibu phakibani. Makhoidagi nisagi potlam gram tararom amasung sel thumsu lokhatki hairi. Class 10 ge final porikha thaba loidri phawbada class 11 ge admission haudanaba Assam Education Department na yathang pikre. Department asina thokpa cherol amana wafam asigi matangda rajya asigi college higher secondary amasung senior secondary school singda khangan kre. Nakal amaromda rajya asigi mahiroi lakh marirom handaki chahi asigi SSLC porikha phamgani haiba wafam mahima singi mantri na lauthokli aduga nakal amaromda mahisang khara madi CBSE gi mahiroi sing admission toba honare hairi. Ibudau pakhangba chenghongbagi thorom ga bari leinana wasak parei hanbagi thorom su pangthokre. Malem gi apunba meitei lining loop ki luching purel Oja Khuman Chauba Meitei gi lamjing makhada Meitei ekhoi gi puari ga tatna thana ba yadraba ipudau pakhangba chenghongbagi thoromama COVID-19 gi SOP mapung phana ngaktuna Kasar jila gi Sonai gi manung chanbada Joraghulda haukiba jumsa kaishan mita pangthokre. Masiga loinana miyam pumnamaki nada yektana awa ana leitana punsi nungsangna ingna chikna nungai yai bi marang kaina leina bagi damak lubasina ibudau gi maphamda thoni jaki. Malengi apunba Meitei lining loop asimaki masa loisang ama oiriba Hojai jila gi Thoirel khundasu Oja Khuman Chauba Meitei gi lamjing makhada ibudau pakhangba chenghongba gi thorom amasu pangthokhi. Thorom ga mari leinana miyoi kunmuk nauna Meitei lining da hanjinba gi wasak parei hanbagi thorom amasu COVID-19 gi SOP mapung phana ngaktuna pangthokhi. Masa loisang asinasu miyam gi yaifana bagi damaksu ibudau gi maphamda thoni jaki. COVID laichat asina maram oiraga Assam da Aadhaar enrollment center sing makhatana lakliba Jungitang manga phawba thingzin khre. Assam lenga ki general loisangi secretary na thokpa cherolamagi matungina COVID ki phibam asina maram oiraga hana lauthokiba cherol ki makhata ba oina lakliba Jungitang manga phawba Aadhaar mingchanbagi thabak lepkigani hairi. Lakhipur subdivision gi manung chanbada leiba binakandi GP office amadi akoibada leiriba mafam singda COVID-19 dagi ngakthoknabagi damak ngarang thangjanumit hida kapthokpagi tharomama pangthokre. Binakandi GP president Sarangthem Helen Babu amadi secretary Mutum Ibungo loinana ward number 4 gi ward member Nandaibam Bimol gi lamjing makhada chathakiba thoromaduda ngarang Lakhipur health mission upurtila da leiriba layang sang asidasu hida kapthokhi. Hairiba mafam asida chathakiba changyengda miyoi mari COVID positive oiba thengnakhi. Masina maram oiraga tamthiraba laichat asidagi mipum khudingmakna cheksin minasi haiba wafam GPSC gi maigaidagi phongdorakli. Kasar jila da nauna miyoi changmaga kuntramapan ni masada COVID positive oiba thangnare. Miyoi chaniga marfu taratret na rapid antigen test ki kuthangda aduga miyoi chaniga nifuni thoina RT-PCR gi changyengda positive oire haina khangbani haiba wafam jila asigi COVID bulletin da phongdoragli.
Silchar Medical College laying sangdagi ngarang irai numidang wairam pung mangada thokiba COVID ke update matungina laying sang asida COVID na maram waraga miyoy mapan sikre. Laichad asina laying duna leiba active case ki masingna jani ga marfuni thoini masigi manungda marfu tara humdoina ICU da kuntrama thoina ventilator da aduga miyoy chama ga yankai tarugna oxygen support ta leiri haina laying sang asigi wangang loi Bhaskar Gupta na phongdokhi. করোনা সংক্রান্ত শিলচর মেডিকেল কলেজের আজকের আপডেট। আজ বিকেল 5টার সময় শিলচর মেডিকেল কলেজে 282 জন পেশেন্ট অ্যাক্টিভ অবস্থায় আছেন, 93 জন পেশেন্ট আইসিইউতে আছেন এবং 189 জন পেশেন্ট ওয়ার্ডে আছেন, 31 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 156 জন পেশেন্ট অক্সিজেন সাপোর্টে আছেন। গত 24 ঘন্টায় শিলচর মেডিকেল কলেজে 61 জন পেশেন্ট ভর্তি হয়েছেন এবং 53 জন পেশেন্ট ডিসচার্জ হয়ে গেছেন। গত 24 ঘন্টায় 35 জন পেশেন্ট হোম আইসোলেশন নিয়েছেন। গত 24 ঘন্টায় র্যাপিড অ্যান্টিজেন টেস্ট 40টি স্যাম্পল পজিটিভ এসছে এবং আরটিপিসিআর 41টি স্যাম্পল পজিটিভ এসছে। করোনা নিয়ে গত 24 ঘন্টায় 9 জন পেশেন্টের মৃত্যু হয়েছে। Lakhipuronline konba mafam singda ngarang chathakiba COVID changyengda miyoi nifumari COVID positive oiba thengnaki. Ngarang thangjan numit megi tang kunmapan Khasar jila gi Lakhipur subdivision gi tongan ba center singda miyoi chanipan ga kunithoi da COVID ki rapid antigen test aduga miyoi nifuni thoida RT-PCR gi changeng chathaki masigi manungda apunma miyoi nifu marigi masada COVID positive oiba thengnaki masigi manungda Lakhipur block PH da khwaidagi yamna miyoi 13 positive oiba thengnaki aduga Sutomamda PH da ama Baskandi PH da home Jirigat PH da manga amasung Arl Higher Secondary School gi center da miyoi ani positive oiba thengnaki. Assam dangarang miyoi lising manga ka chatru katra homdagi masada COVID positive oiba thengnaki. Wafam asi Assam Haksel loisangi COVID-19 media bulletin da phongdorokibani. Laichad asina laikan naduna leiramba miyoi lising ahum ga chamapan ga subna manga phaduna hospital thadokre. Pharakpagi chang chada marifu manga da semik ani manga oiri. Layeng chathaduna leiriba active case ki masingna lising yangkai mari ga chamapan ga nipuni pani. Assam da ngarang nauna miyoi humputara tret laichada sina sikhiba kaloinana sikhibagi apunma masing lising ahum chani ga nifu manga sukre. Manipur da miyoi lising amaga subna taret ki masada ngarang COVID-19 positive oiba thengnakre masiga loinana apunba positive oikibagi masing lising nipuni pan chanipan ga yangkai sukre. Miyoi changma ga humpu mari phaduna yumdan kibaga loinana laichad asidagi phaduna hankraba migi apunma masing lising nifu subna nifu mari ni Pharakpagi chang sada marifu mathoi dasamik mapan taret oiri. Layeng chathaduna leiriba active case ki masingna lising nipan subna kuntrani. Manipur dangarang laichada sina miyoi 15 sikhibaga loinana sikhibagi apunba masing chatret kam humbutara truk sukre. Bharat ki haksel amasung yaipe yumba loisangi pau matungina haukiba pung kunmari da leipaka sida laichada sina sibagi chang ama dasamik ama taruk oiri aduga ngarang sikhibagi masingna lising ahumga chatruka taratret ni. Aroibada maroiba pau amukhanna. Kalain police na ngarang nisagi potlam puthok pusin tawba miyoi ani phare matric porikha loidri phawba class 11 ge admission lauduna ba Assam ge education department na khangan khre. Ibudo pakhang ba chenghong bagi thorom ga mari leinana wasak pare han bagi thorom su pangthokre. Assam da Aadhaar Enrollment Center sing makhata na lagliba June gitang mga phawba tingjin kre. COVID-19 nagi ngakthok na ba binakandi GP office amadi akoiba da hida kapthokre. Lakhipuronline konma mafam sing na ngarang chathakiba COVID changyeng da miyoi nifu mari COVID positive oiba thengnare. Amasung Assam da ngarang nauna miyoi lising manga ga chatru katara homdoi COVID ki anuba case thengnakre. Laichada sina ngarang miyoi humputara tret sikhiba kaloinana sikhibagi apunma masing lising ahum ga chani ga nifu manga sukre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.